ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯕꯀꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯀꯔꯤ ꯃꯨꯛꯕꯥꯡ ꯍꯥꯏꯕꯗ ꯌꯦꯟ ꯃꯨꯛꯕꯥꯡ ꯑꯣꯏꯗꯣꯏꯅꯦꯕ ꯂꯣꯛ ꯊꯨꯡꯉꯨꯕꯩ ꯈꯅꯥꯎꯁꯤꯁꯨ ꯒꯧ ꯒꯧ ꯂꯥꯎꯔꯦ ꯇꯥꯕ꯭ꯔꯥ ꯇꯥꯗ꯭ꯔꯥ ꯈꯪꯗꯦ ꯌꯦꯟ ꯊꯣꯡꯕ ꯆꯥꯗꯣꯏꯅꯤ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯇꯩ ꯀꯩꯝ ꯇꯧꯗ꯭ꯔꯦꯗ ꯍꯣꯏ ꯑꯗꯨꯝ ꯆꯝꯅꯀꯣ ꯁꯤꯗ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏ ꯀꯂꯦꯖꯥ ꯀꯂꯦꯖꯥ ꯑꯃ ꯃꯦꯠꯂꯒ ꯑꯁꯤ ꯊꯨꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯤ ꯁꯤꯗ ꯈꯔ ꯍꯥꯞꯄꯝꯃꯒꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯞꯈꯤꯕꯩꯅꯤ ꯏꯟꯖꯥꯡꯒꯤ ꯀꯩꯗꯧꯉꯥꯏꯅꯣ ꯑꯗꯨꯗꯤ ꯆꯥꯛꯈꯨꯝꯗ ꯆꯟꯅꯕ ꯌꯥꯔꯔꯣꯏꯕ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯅꯪ ꯈꯤꯇꯪꯈꯛ ꯂꯧꯔꯣ ꯁꯤꯗ ꯃꯦꯠꯄ ꯈꯤꯇꯪ ꯃꯆꯤꯗ ꯃꯦꯠ ꯍꯥꯞꯆꯟꯅꯤꯡꯉꯤ ꯏꯒꯦ ꯊꯕꯤꯁꯦ ꯁ꯭ꯋꯥꯏꯗ ꯍꯥꯞꯄꯁꯤꯗꯒꯤ ꯂꯧꯔꯣ ꯌꯥꯔꯦꯁꯦ ꯊꯕꯤꯒꯁꯦ ꯎꯗꯦꯅꯦ ꯂꯦꯕꯨꯁꯨ ꯌꯥꯎꯋꯦ ꯁꯤ ꯊꯝ ꯊꯕꯤꯅꯤ ꯂꯦꯕꯨ ꯑꯆꯧꯕꯁꯦ ꯅꯪ ꯂꯧꯕ ꯃꯆꯥꯁꯦ ꯂꯧꯕ ꯑꯩꯅ ꯌꯥꯝ ꯆꯥꯈ꯭ꯔꯕꯅꯤ ꯂꯣꯛ ꯊꯨꯡꯕꯒꯤ ꯌꯥꯔꯦ ꯃꯣꯔꯣꯛꯇꯣ ꯑꯩ ꯈꯣꯟꯁꯦ ꯀꯩꯅꯣ ꯏꯁꯩ ꯁꯛꯄꯒ ꯌꯥꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯆꯠꯂꯤꯔꯥ ꯑꯩꯅ ꯑꯃ ꯀꯥꯕꯗ ꯂꯣꯏꯔꯕꯅꯤ ꯃꯌꯥꯝ ꯁꯤꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯃꯦꯜꯂꯧꯔꯥ ꯀꯩꯒꯤ ꯅꯪ ꯇꯤꯜꯍꯧꯗꯣ ꯑꯅꯣꯏꯕꯗꯣ ꯊꯨꯒꯥꯏ ꯃꯌꯥꯝ ꯐꯦꯟꯁꯨ ꯊꯥꯏꯌꯦꯕꯀꯣ ꯃꯈꯣꯟ ꯈꯔ ꯇꯞꯄꯝꯕꯁꯨ ꯌꯥꯏ ꯉꯁꯤ ꯊꯨꯝ ꯆꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯆꯤꯆꯦ ꯆꯥꯁꯨ ꯑꯗꯨꯝ ꯆꯥꯁꯜꯂꯨ ꯍꯥꯎꯏ ꯍꯥꯎꯋꯦ ꯅꯩꯔꯦ ꯆꯥꯔꯒ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯁꯤꯗꯩꯁꯦ ꯑꯩꯗꯤ ꯁꯤꯗ ꯌꯥꯎꯕ ꯑꯎꯇꯤꯡ ꯆꯥꯕ ꯍꯥꯎꯕꯅꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯐ꯭ꯔꯤꯖꯇ ꯊꯝꯕ ꯊꯕꯤꯁꯦ ꯍꯥꯎꯔꯦ ꯏꯪꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯏꯁꯦ ꯈꯤꯇꯪ ꯊꯦꯡꯉꯦꯕꯀꯣ ꯑꯉꯥꯡ ꯑꯄꯤꯛꯄ ꯂꯩꯕꯒꯤ ꯑꯉꯥꯡꯒꯗꯣ ꯑꯗꯨꯒ ꯑꯩ ꯆꯠꯊꯣꯛꯀꯦ ꯑꯗꯨꯒꯅꯦ ꯂꯥꯝꯃꯕ ꯑꯩꯗꯣ ꯆꯥ ꯍꯥꯎꯇ ꯊꯕꯤꯗꯣ ꯉꯁꯥꯏ ꯂꯩꯕꯗꯣ ꯊꯝꯖꯜꯂꯦꯕꯀꯣ ꯑꯩꯅ ꯐ꯭ꯔꯤꯖ ꯍꯥꯞꯆꯜꯂꯤꯕ ꯑꯩ ꯈꯣꯟꯁꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯁꯦ ꯑꯩꯅ ꯅꯪꯅ ꯆꯥꯕꯁꯤꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯈꯔꯦ ꯀꯩꯝ ꯈꯦꯠꯇ꯭ꯔꯦ ꯃꯦꯝ ꯉꯁꯥꯏ ꯀꯩꯅꯣ ꯇꯧ ꯈꯤꯈꯤꯕ ꯑꯗꯨꯝ ꯂꯩ ꯂꯪꯉꯦ ꯂꯪꯕꯒ ꯇꯩꯊꯣꯛꯇ꯭ꯔꯦ ꯅꯣꯔꯃꯦꯜꯗ ꯄꯤꯔꯣ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯑꯗꯨꯅ ꯄꯤꯒꯗꯕꯅꯤ ꯑꯣ ꯑꯩ ꯒ꯭ꯂꯥꯁꯇ ꯊꯛꯀꯦꯀꯣ ꯍꯥꯎꯏꯅꯦ ꯑꯩ ꯍꯥꯏꯗꯤ ꯄꯤꯔꯤꯕ ꯅꯪ ꯒ꯭ꯂꯥꯁꯇ ꯊꯛꯀꯦ ꯍꯥꯏꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯆꯥꯗ꯭ꯔꯁꯨ ꯁꯤ ꯄꯤꯄꯤꯁꯤꯅꯔ ꯈꯪꯗꯦ ꯑꯌꯤꯡꯕ ꯍꯥꯞꯆꯤꯜꯂ ꯊꯛꯑꯝꯃꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯌꯤꯡꯕ ꯍꯩꯖꯤꯜꯂꯒ ꯄꯩꯁꯥꯗꯨ ꯆꯥꯎꯋꯦꯕ ꯍꯥꯎꯋꯦ ꯆꯥꯔꯒꯦ ꯃꯌꯥꯝ ꯂꯥꯝꯃꯕꯅꯤꯅ ꯃꯈꯥ ꯊꯝꯃꯣ ꯍꯥꯎꯋꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯃꯍꯤ ꯌꯥꯝ ꯂꯥꯡꯕ ꯆꯥꯅꯤꯡꯗꯦ ꯂꯞ ꯂꯥꯎ ꯇꯧꯔꯒ ꯕꯦꯁ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯣꯡꯕꯤꯔꯤꯅꯤ ꯅꯪ ꯆꯤꯡꯁꯤꯜꯍꯧꯗ ꯅꯪ ꯀꯔꯤꯝ ꯎꯗ꯭ꯔꯦ ꯁꯣꯝꯗ ꯃꯌꯥꯝ ꯂꯩꯗꯨ ꯃꯤ ꯃꯌꯥꯝ ꯂꯩꯌꯦꯅ ꯍꯥꯏꯕ ꯃꯥꯜꯂꯨꯔꯦ ꯑꯩꯗꯤ ꯍꯥꯏꯗꯤ ꯂꯪꯗꯣ ꯆꯠꯂꯦ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤꯅꯦꯀꯣ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡ ꯍꯥꯏꯔꯣꯅꯦ ꯑꯩ ꯄꯣꯠꯇꯣ ꯐꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯐꯝ ꯂꯥꯛꯐꯝ ꯈꯔ ꯐꯩꯗꯕ꯭ꯔꯥꯕ ꯐꯩ ꯐꯩꯖꯔꯅꯤ ꯎꯔ ꯂꯣꯏꯔꯦ ꯅꯪꯗꯤ ꯐꯩꯕ ꯃꯥꯜꯂꯦ ꯃꯌꯥꯝꯗꯨꯁꯨ ꯁꯦꯝꯕꯗꯅꯦ ꯆꯥꯗꯕ ꯍꯦꯛꯇ ꯀꯩ ꯄꯣꯠꯇꯅꯣ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕ ꯍꯤꯟꯖꯥꯡ ꯍꯥꯏꯁꯦ
ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ anything non veg veg ꯌꯦꯟꯖꯥꯡ ꯑꯃ ꯑꯄꯥꯝꯕ ꯍꯥꯏꯔꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯦ ꯅꯪꯅ ꯆꯠꯄꯦꯁ ꯇꯧꯋꯦ ꯆꯥꯝ ꯀꯞꯇ ꯄꯨꯟꯅ ꯍꯥꯏꯔꯣ ꯀꯩꯅꯣꯅꯦ ꯂꯣꯏ ꯄꯥꯝꯃꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯁꯥꯔꯦꯡ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯗꯤ ꯆꯝꯊꯣꯡ ꯀꯥꯡꯁꯣꯏ ꯀꯔꯥꯡ ꯍꯦꯟꯖꯥꯡ ꯄꯥꯝꯃꯦꯕ ꯑꯩ ꯄꯥꯝꯗꯦꯕ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯩꯗꯤ ꯏꯔꯣꯝꯕ ꯋꯥ ꯅꯪꯁꯨ ꯃꯌꯥꯝ ꯄꯥꯝꯖꯕ ꯏꯔꯣꯝꯕ ꯇꯧꯔꯦꯗꯅꯀꯣ ꯉꯥꯔꯤ ꯑꯃ ꯂꯧꯔꯦꯗꯅꯀꯣ ꯑꯩꯅ ꯉꯥꯔꯤ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤ ꯑꯁꯥꯡꯕꯤ ꯉꯥꯔꯤ ꯃꯆꯥ ꯀꯔꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯏꯔꯣꯝꯕꯗ ꯎꯁꯣꯏ ꯏꯔꯣꯝꯕ ꯎꯝ. ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯁꯣꯏꯕꯨꯝꯁꯤꯗꯤ ꯐꯖꯅ ꯄꯥꯝꯃꯦꯍꯦ ꯑꯩꯅꯤꯀꯣ ꯎꯔꯤ ꯑꯥꯂꯨ ꯏꯔꯣꯝꯕ ꯄꯥꯝꯃꯤ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯑꯥꯂꯨ ꯑꯩ ꯎꯔꯤ ꯏꯔꯣꯝꯕ ꯆꯥꯔꯝꯗꯦ ꯄꯥꯝꯃꯤ ꯍꯥꯟꯅ ꯑꯗꯩꯗꯤ ꯈꯥꯃꯦꯟ ꯑꯥꯂꯨ ꯏꯔꯣꯝꯕ ꯄꯥꯝꯃꯤ ꯏꯔꯣꯝꯕ ꯂꯣꯏ ꯏꯔꯣꯝꯕ ꯄꯥꯝꯃꯤ ꯏꯔꯣꯝꯕ ꯆꯥꯏꯑꯦꯕꯀꯣ ꯑꯗꯨꯁꯨꯅꯦ ꯄꯥꯝꯕ ꯍꯥꯏꯅ ꯂꯩꯔꯒꯗꯤ ꯑꯩꯗꯤ ꯀꯩꯅꯣꯗꯣ ꯄꯥꯝꯃꯦꯕ ꯏꯔꯣꯝꯕꯇꯗꯤ ꯆꯥ ꯉꯝꯃꯣꯏꯕ ꯏꯔꯣꯝꯕꯒ ꯑꯦꯅꯤ ꯄꯥꯝꯕ ꯍꯥꯏꯗꯤ ꯑꯩꯗꯤꯅꯦ ꯏꯔꯣꯝꯕꯒ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯑꯗꯨꯝ ꯆꯥꯁꯤꯜꯂꯦꯕ ꯔꯦꯟꯇ ꯂꯩꯕꯗꯣꯀꯣ ꯀꯃꯥꯏ ꯍꯥꯏꯅꯤꯡꯉꯦ ꯍꯋꯥꯏ ꯑꯃ ꯊꯣꯡꯖꯤꯟꯒꯦ ꯑꯗꯨꯅꯦ ꯑꯩꯅ ꯉꯛꯏꯕ ꯑꯩ ꯉꯝꯃꯤ ꯑꯩ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯔꯛꯏꯅꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯩ ꯈꯜꯂꯤꯕ ꯀꯩꯅꯣ ꯃꯁꯤꯕꯨ ꯏꯔꯣꯟꯕꯒ ꯁꯤꯡꯖꯨꯒ ꯆꯥꯏ ꯍꯥꯏꯁꯤꯕꯨ ꯍꯥꯏꯅ ꯀꯩꯅꯣ ꯆꯥꯟꯅꯗ꯭ꯔꯣ ꯃꯌꯥꯝ ꯆꯥꯟꯅꯗ꯭ꯔꯣ ꯑꯩꯗꯤ ꯆꯥꯏꯌꯦ ꯑꯩ ꯉꯝꯃꯣꯏꯌꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯀꯣꯝꯕꯤꯅꯦꯁꯟ ꯅꯪꯅ ꯄꯥꯝꯕꯩꯅꯦ ꯆꯥꯏꯗꯣ ꯄꯥꯝꯗꯗꯤ ꯀꯔꯤꯝ ꯍꯥꯎꯇꯕꯅꯤ ꯄꯥꯝꯃꯗꯤ ꯂꯣꯏ ꯍꯥꯎꯕꯅꯤ ꯑꯗꯣ ꯃꯤ ꯆꯥꯟꯅꯗ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯑꯉꯝꯕ ꯈꯪꯗꯦ ꯅꯪ ꯍꯥꯛꯇꯛꯇ ꯀꯥꯔꯤꯅꯦ ꯑꯩꯅ ꯀꯅꯥꯝ ꯏꯔꯣꯝꯕꯒ ꯁꯤꯡꯖꯨꯒ ꯆꯥꯏ ꯍꯥꯏꯔꯛꯇꯦ ꯑꯗꯨꯃꯥꯏꯅ ꯍꯋꯥꯏ ꯆꯝꯊꯣꯡ ꯁꯤꯡꯖꯨ ꯍꯋꯥꯏ ꯁꯤꯡꯖꯨ ꯎꯇꯤ ꯁꯤꯡꯖꯨ ꯑꯩꯗꯤ ꯏꯔꯣꯝꯕ ꯁꯤꯡꯖꯨ ꯍꯥꯎꯏ ꯑꯃꯦꯠꯄꯁꯨ ꯂꯣꯏ ꯍꯥꯎꯔꯦ ꯏꯁꯀꯤꯟꯁꯦ ꯅꯪ ꯆꯥꯕ꯭ꯔꯥ ꯆꯥꯕꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯂꯣꯏꯔꯒꯁꯨꯅꯦ ꯂꯣꯏꯅ ꯆꯥꯗꯦ ꯆꯪꯒ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨ ꯃꯥꯗꯤ ꯄꯥꯝꯕꯅꯦ ꯂꯦꯕꯨ ꯊꯕꯤ ꯀꯔꯤꯅꯣꯅꯦ ꯕꯔꯞꯁꯨ ꯈꯨꯝ ꯈꯨꯝ ꯁꯥꯏꯅꯦ ꯅꯪꯕꯨ ꯁꯤꯝꯄꯜ ꯕꯔꯞꯇꯨꯕꯨ ꯑꯗꯣ ꯀꯩꯗꯧꯋꯤ ꯍꯥꯏꯕ꯭ꯔꯥ ꯏꯁꯤꯡꯗꯣꯀꯣ ꯊꯨꯒꯥꯏꯔꯅꯤꯅꯀꯣ ꯈꯨꯖꯥꯏꯗꯒ ꯑꯣꯟꯕ ꯑꯣꯏꯔꯗꯤ ꯃꯥꯗꯤ ꯍꯔꯥꯎꯔꯦ ꯈꯪꯉꯕ ꯑꯗꯨꯒ ꯃꯥꯏ ꯌꯨꯇꯨꯕꯇꯣ ꯕꯔꯞꯀꯤ ꯀ꯭ꯔꯨꯝ ꯀ꯭ꯔꯨꯝ ꯁꯥꯏꯕꯩ ꯌꯦꯡꯉꯤ ASMR ꯃꯌꯥꯝꯗꯣ ꯑꯗꯨꯅꯅꯤ ꯑꯗꯨꯏ ꯋꯥꯈꯜꯗ ꯑꯗꯨꯝ ꯆꯥꯖꯔꯤ ꯆꯥꯅꯤꯡꯉꯥꯏꯅ ꯀꯩ ꯋꯥꯈꯜꯅꯣꯕ ꯑꯗꯨꯕꯨ ꯌꯨꯕꯤꯁꯦ ꯆꯥꯛꯇꯣ ꯈꯔ ꯍꯥꯞꯄꯨ ꯆꯥꯛ ꯍꯥꯞꯄꯉꯩ ꯍꯥꯞꯄꯒ ꯀꯪꯅ ꯉꯧꯕ ꯃꯍꯤ ꯌꯥꯝ ꯌꯥꯎꯗꯦꯕ ꯑꯗꯨꯅ ꯍꯥꯎꯕ ꯃꯤꯅ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯊꯥꯏꯁꯤꯅꯦꯗ ꯅꯣꯏ ꯆꯦꯗꯣ ꯆꯥꯛ ꯆꯥꯕꯗ ꯐꯤꯖꯝ ꯇꯦꯛꯀꯠꯂꯦ ꯃꯥꯅ ꯈꯔ ꯌꯥꯝ ꯇꯦꯛꯈꯠꯂꯨꯗꯣꯏꯗꯤ ꯌꯥꯝ ꯐꯨꯅꯤꯡꯉꯅꯤꯌꯦ ꯃꯤꯅ ꯍꯥꯏꯕꯒꯤ ꯎꯜꯇꯥ ꯎꯜꯇꯥ ꯇꯧꯔꯗꯤ ꯀꯣ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕ ꯌꯥꯎꯔꯝꯕ ꯑꯣꯏꯔꯝꯃꯒꯗꯤꯀꯣ ꯀꯌꯥ ꯊꯨꯅꯤꯡꯉꯅꯤ ꯀꯥꯏꯅ ꯑꯩ ꯇꯤꯜꯍꯧ ꯆꯥꯕ ꯍꯩꯔꯝꯗꯦ ꯆꯥꯕ ꯍꯩꯔꯝꯗꯦ ꯑꯣꯅ ꯃꯌꯥꯝ ꯑꯩꯗꯤꯅꯦꯀꯣ ꯑꯩ ꯍꯩꯒꯦ ꯇꯣ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯨꯕꯣ ꯀꯣꯛꯀꯗ꯭ꯔꯤꯅꯦ ꯃꯌꯥꯝ ꯑꯩꯁꯦ ꯀꯥꯎꯔꯦ ꯑꯣ ꯏꯁꯤꯡꯁꯦꯀꯣ ꯑꯩ ꯑꯇꯣꯞꯄ ꯃꯇꯝꯗ ꯊꯛꯀꯦ ꯍꯥꯏꯕꯁꯦ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯗꯦꯕ ꯑꯗꯣ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯇꯝꯗ ꯑꯗꯣ ꯊꯛꯄ ꯆꯥꯛ ꯆꯥꯔꯤꯉꯩꯗꯗꯤ ꯐꯖꯅ ꯊꯛꯀꯅꯤ ꯑꯗꯣ ꯃꯤꯅꯅꯦ ꯆꯥꯛ ꯆꯥꯔꯤꯒꯤꯅꯣ ꯐꯠꯇꯕꯩꯔ ꯇꯁꯦꯡꯅ ꯑꯩ ꯈꯪꯗꯦ ꯍꯧꯖꯤꯛ ꯈꯪꯗꯦ ꯆꯥꯛ ꯊꯛꯆꯜꯂꯗꯤ ꯆꯥꯛ ꯌꯥꯝ ꯏꯁꯤꯡ ꯊꯛꯆꯜꯂꯗꯤ ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯉꯝꯃꯔꯣꯏꯅ ꯇꯧꯔꯤꯅꯣ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯏ ꯑꯩꯅ ꯆꯥꯅꯤꯡꯉꯤꯕ ꯆꯥꯡꯗꯣ ꯑꯗꯨꯝ ꯆꯥꯈꯤꯅꯤ ꯑꯗꯨꯅ ꯑꯩꯗ ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯦꯕ ꯏꯁꯤꯡ ꯆꯥꯕꯗꯤ ꯐꯖꯩ ꯍꯥ ꯅꯪ ꯆꯥꯕꯗꯤꯅꯦ
ꯐꯖꯅ ꯆꯥꯏꯕ ꯎꯝ ꯃꯈꯥꯗ ꯊꯝꯃꯨ ꯍꯥꯏꯕꯗꯤ ꯌꯦꯡꯕꯗꯗꯤ ꯂꯣꯏꯊꯣꯛꯄꯗꯣ. ꯃꯥꯁꯦ ꯑꯣꯏꯗꯕꯗꯤ ꯃꯥꯜꯂꯒꯅꯦ ꯂꯣꯏꯅ ꯐꯖꯅ ꯂꯣꯏꯊꯣꯛꯑ ꯆꯥꯕꯗꯣ. ꯂꯣꯏꯅ ꯆꯥꯏ ꯐꯖꯅ ꯑꯩꯅ ꯍꯥꯏꯅꯦꯕ ꯁꯤ ꯆꯥꯄꯛꯀꯦꯅꯦ ꯆꯥꯔꯅꯤ ꯁꯤꯁꯦ ꯆꯥꯔꯅꯤ ꯑꯗꯨꯗꯣ ꯃꯥꯅꯗꯤ ꯑꯣꯛꯆꯔꯕ. ꯑꯩꯗꯤ ꯑꯣꯛꯇꯕꯇ ꯃꯥꯟꯕ ꯂꯣꯏꯅ ꯐꯖꯅ ꯇꯦꯡꯊꯣꯛꯄꯅꯤꯅꯅꯦ. ꯍꯥꯟꯅ ꯇꯦꯡꯉꯝꯗꯦ ꯑꯩꯅ ꯍꯥꯏꯗꯨꯅꯤ. ꯍꯣꯁꯇꯦꯜꯗ ꯂꯩꯕꯗꯒꯤꯅꯦ. ꯏꯃꯥꯟꯅꯕꯤꯅ ꯉꯥꯡꯕꯗꯒꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯨꯅ. ꯑꯩ ꯑꯗꯨꯒꯨꯝꯕ ꯂꯩꯔꯝꯃꯦꯅꯦ ꯑꯗꯨꯒ ꯂꯩꯌꯦꯕ ꯍꯥꯏꯔꯤꯅꯦ. ꯀꯩ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯆꯥꯛꯁꯦ ꯑꯗꯨꯝ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅꯤꯅꯅꯦ. ꯆꯥꯛꯁꯦ ꯄꯨꯂꯞ ꯂꯧꯋꯦꯕꯀꯣ. ꯑꯗꯨꯒ ꯀꯣꯝꯄꯥꯛꯇ ꯂꯧꯋꯦꯕ. ꯑꯗꯣ ꯂꯦꯝꯃꯒ ꯍꯨꯟꯗꯣꯛꯄ ꯃꯇꯝꯗꯣ ꯃꯥꯅꯒ ꯍꯨꯟꯗꯣꯛꯄ ꯆꯠꯄ ꯃꯇꯝꯁꯦ. ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥꯗꯨꯅ ꯑꯗꯨꯝ ꯉꯥꯡꯕꯗ ꯍꯥꯏꯗꯤ ꯍꯦ ꯆꯥꯛꯇꯣ ꯉꯝꯃꯣꯏꯗꯕ ꯑꯣꯏꯗꯤ ꯑꯗꯨ ꯂꯧꯁꯟꯒꯅꯨ ꯈꯣꯠꯆꯟꯒꯅꯨ ꯍꯥꯏꯕꯖꯥꯠꯅꯤꯗ. ꯑꯩꯗꯤ ꯀꯔꯤꯝ ꯈꯜꯂꯨꯗꯦ ꯑꯩ ꯑꯩꯉꯣꯟꯗ ꯃꯇꯝꯗ ꯉꯥꯡꯕꯗꯣ ꯊꯑꯣꯏꯅ ꯊꯦꯡꯅꯗꯦꯕ. ꯑꯗꯣ ꯊꯣꯏꯅ ꯍꯨꯟꯗꯕ ꯃꯇꯝꯗ ꯉꯥꯡꯕ ꯑꯗꯨꯝ ꯇꯥꯕꯖꯥꯠꯅꯤꯗꯣ ꯃꯥ ꯅꯨꯡꯉꯥꯏꯇꯕ. ꯃꯥꯗꯤ ꯆꯥꯖꯩꯌꯦꯕ ꯐꯖꯅ. ꯑꯩꯈꯣꯏꯅꯕꯨ ꯑꯗꯨꯝ ꯂꯦꯝꯍꯟꯕꯗꯣ ꯁꯨꯃꯥꯏꯅꯒ. ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯍꯥꯏꯕ ꯑꯗꯨ ꯑꯩꯗꯤ ꯂꯥꯛꯑꯒ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯂꯦꯝꯍꯟꯒꯅꯤ ꯑꯩꯗꯤ ꯅꯣꯏ ꯑꯗꯨꯝ ꯂꯪꯊꯣꯛꯆꯧꯆꯣ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯕ. ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕꯅꯦ. ꯑꯗꯨꯝ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯊꯣꯛꯄꯗꯣ ꯍꯩꯅꯈ꯭ꯔꯦ. ꯑꯩ ꯉꯝꯗꯦꯍꯦ ꯑꯣꯛꯆꯔꯗꯤ ꯆꯥꯕ ꯌꯥꯗꯦ. ꯃꯥꯅꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯉꯁꯤꯁꯦ ꯐꯖꯅ. ꯑꯗꯨꯗ ꯐꯁꯨ ꯐꯩꯅ ꯍꯥꯎ ꯂꯣꯏ ꯆꯥꯊꯣꯛꯑꯗꯤ ꯑꯩ ꯍꯥꯏꯁꯦꯀꯣ ꯂꯦꯝꯍꯟꯗ꯭ꯔꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯈꯤꯕꯗꯣ ꯉꯝꯃꯦꯕ. ꯑꯩꯁꯨ ꯀꯛꯊꯠꯂꯣ ꯍꯥꯏꯗꯣ. ꯃꯌꯥꯝ ꯄꯣꯡꯕ꯭ꯔꯣ. ꯃꯤꯆꯤꯒ ꯈꯠꯊꯔꯦ. ꯎꯃꯣꯔꯣꯛꯇꯣ ꯁꯥꯕ꯭ꯔꯥ ꯁꯥꯔꯤꯕꯗꯩ ꯅꯨꯡꯁꯤꯠ ꯆꯪꯈ꯭ꯔꯤꯕ. ꯐꯥꯟ ꯇꯧꯔꯤꯃꯤ ꯉꯥꯛꯀꯨꯝꯕ ꯄꯥꯟꯕ. ꯄꯤꯛꯇꯤ ꯄꯤꯛꯏ ꯑꯗꯨꯁꯨ ꯁꯥꯔꯤꯅꯦ. ꯑꯩ ꯐꯖꯅ ꯈꯥꯡꯉꯝꯃꯤꯕ ꯎꯃꯣꯔꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ. ꯑꯩꯗꯤ ꯁꯥꯔꯁꯨ ꯑꯩ ꯈꯥꯡꯉꯝꯃꯦꯕ. ꯑꯩꯈꯣꯏ ꯊꯣꯅꯥꯎꯗꯤꯅꯦ ꯃꯃꯤꯠꯇꯗꯤ ꯑꯣꯔꯣ ꯇꯥꯔꯛꯄꯅꯤ. ꯅꯪ ꯀꯩꯅꯣꯗꯣ ꯆꯥꯎꯅ ꯖꯣꯖꯣ ꯆꯤꯞꯇꯣ. ꯑꯗꯨꯕꯨꯗꯤ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯗꯤ ꯄꯥꯝꯃꯨꯏꯕꯩꯅꯗꯨꯀꯣ. ꯂꯨꯄꯥ ꯀꯌꯥꯅꯣ ꯄꯤꯔꯤꯗꯨꯕꯣ. ꯆꯤꯞ ꯑꯃꯒꯤ ꯑꯗꯨꯁꯨ ꯄꯨꯛ ꯆꯥꯛꯇꯣꯏꯕ. ꯑꯗꯨꯅ ꯐꯖꯅ ꯌꯦꯟ ꯊꯣꯡꯕ ꯃꯑꯣꯡ ꯇꯧꯕꯅ ꯐꯩ. ꯍꯣꯔꯦꯟ ꯆꯤꯞꯇꯣ ꯄꯣꯠ ꯂꯥꯎꯒꯩ ꯊꯦꯡꯅꯔꯛꯑꯗꯤ ꯇꯟꯗ꯭ꯔꯥ. ꯃꯣꯔꯣꯛ ꯃꯅꯝ ꯅꯝꯃꯦꯃꯤ. ꯃꯣꯔꯣꯛꯀ ꯑꯍꯤꯡꯕꯗꯨꯀꯣ. ꯆꯥꯛꯁꯨ ꯀꯣꯠꯁꯜꯂꯨꯕ. ꯀꯩꯅꯣ ꯑꯩꯈꯣꯏꯕꯥꯅꯤ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯏꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ. ꯑꯗꯨꯒ ꯂꯥꯝꯈꯤꯕꯒꯤꯔ ꯈꯪꯗꯦꯕ ꯃꯌꯥꯝ. ꯅꯣꯟꯊꯔꯛꯄꯗ ꯍꯦꯛꯇ ꯆꯥꯛꯁꯤ ꯌꯥꯎꯔꯝꯗꯕ. ꯐꯖꯅ ꯆꯥꯔꯦꯕ. ꯑꯃꯨꯛ ꯂꯧꯔꯨꯔꯦ. ꯏꯆꯦ ꯌꯦꯟꯁꯦ ꯆꯥꯊꯣꯛꯑꯣ ꯄ꯭ꯂꯤꯖ. ꯉꯝꯃꯣꯏ. ꯏꯌꯥ. ꯏꯁꯀꯤꯟ. ꯑꯩ ꯃꯣꯔꯣꯛ ꯁꯥꯏꯕ꯭ꯔꯣ. ꯃꯣꯔꯣꯛ ꯆꯥꯉꯝꯗꯦ ꯑꯩꯁꯨ ꯌꯥꯝꯅ. ꯃꯨꯅꯨ ꯏꯁꯤꯡ ꯊꯥꯔꯛꯀꯅꯨ. ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯍꯥꯎꯋꯤ. ꯑꯩ ꯅꯍꯥꯟꯈꯩꯁꯦ ꯌꯥꯝ ꯆꯥ ꯉꯝꯗꯦ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯏ. ꯑꯩ ꯏꯊꯟꯇ ꯃꯨꯛꯕꯥꯡ ꯇꯧꯕꯗꯤ ꯇꯜꯂꯤꯕꯣ. ꯑꯩ ꯆꯥꯊꯣꯛꯎꯅ. ꯉꯥꯏꯈꯣꯅꯦ. ꯑꯩꯅ ꯃꯉꯣꯟꯗ ꯐꯗꯤꯒꯣꯝꯁꯦ ꯁꯥꯡꯅ ꯍꯥꯞꯄꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ. ꯕꯥꯏꯅ ꯊꯣꯡꯉꯤꯁꯦꯀꯣ.
ꯏꯆꯦ ꯍꯣꯏꯗꯤ ꯆꯥꯛꯈꯨꯝꯗꯣ ꯌꯦꯟꯗꯣ ꯊꯣꯡꯗꯦꯕꯀꯣ ꯁꯪꯒꯣꯏꯗ ꯑꯗꯣ ꯊꯣꯡꯉꯣꯏꯗꯣꯏꯅꯤꯅ ꯑꯃꯨꯛ ꯇꯨꯝ ꯇꯥꯔꯒꯁꯨ ꯃꯝ ꯈꯣꯠꯂ ꯇꯧꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏꯅ ꯊꯣꯡꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯕꯥꯏꯅ ꯊꯣꯡꯕꯤꯌꯨ ꯍꯥꯎꯋꯦ ꯍꯟꯖꯤꯜꯂꯗꯤ ꯍꯩ ꯑꯩꯗꯤ ꯑꯃꯨꯛ ꯊꯣꯡꯗꯦ ꯌꯦꯟ ꯊꯣꯡꯕ ꯑꯩꯅ ꯊꯣꯡꯒꯦ ꯍꯥꯏꯕꯗ ꯅꯤꯅꯦꯅ ꯌꯥꯗꯦ ꯍꯣꯏ ꯑꯗꯨꯝ ꯂꯣꯏꯅꯅꯦ ꯅꯨꯄꯥꯅ ꯊꯣꯡꯉꯦꯕ ꯁꯤꯁꯦ ꯐꯤꯂꯝꯒ ꯍꯥꯞꯄꯝꯕꯅꯦ ꯃꯌꯥꯝ ꯍꯥꯎꯅꯤ ꯎꯝ ꯍꯥꯎꯔꯦꯍꯦ ꯍꯣꯏ ꯅꯝꯃꯦ ꯑꯁꯦꯡꯕ ꯑꯁ ꯄꯨꯔꯥ ꯅꯞ ꯅꯞ ꯂꯥꯎꯕ ꯍꯥꯏꯕ ꯁꯤꯁꯤꯅꯦ ꯇꯦꯁꯄꯇꯥꯒ ꯂꯤꯛꯏꯁꯦ ꯑꯗꯨꯗ ꯑꯩꯅ ꯇꯤꯜꯍꯧꯁꯦ ꯀꯩ ꯀꯧꯏ ꯂꯦꯕꯨꯁꯦ ꯂꯣꯛꯀ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯗꯗꯤ ꯐꯖꯅ ꯆꯥꯒꯗꯕꯅꯤ ꯁꯨꯝꯃꯒ ꯂꯣꯏꯔꯦ ꯌꯦꯟꯗꯤ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯏꯁꯤꯡ ꯑꯏꯪꯕ ꯊꯛꯑꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜꯗ ꯊꯛꯑꯦ ꯂꯣꯛꯁꯦ ꯈꯔ ꯈꯔ ꯈꯨꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯀꯤꯅ ꯊꯛꯆꯟꯅꯕ ꯍꯥꯎꯔꯦ ꯂꯣꯏꯔꯦ ꯆꯥꯁꯨ ꯆꯥꯔꯦ ꯚꯤꯗꯤꯑꯣꯁꯨ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯗꯦ ꯋꯥꯔꯤꯗꯣ ꯑꯗꯨꯗꯣ ꯌꯥꯝꯅꯕꯨꯗꯤ ꯂꯦꯝꯗꯦꯗ ꯂꯦꯝꯗꯦꯗ ꯄꯤꯁ ꯆꯥꯛ ꯑꯅꯤ ꯂꯣꯏ ꯆꯥꯔꯦ ꯑꯅꯤꯃꯨꯛꯇ ꯐꯖꯅ ꯑꯅꯤꯃꯨꯛꯇꯅꯤ ꯑꯗꯨꯗꯣ ꯂꯦꯝꯅ ꯃꯇꯨꯡꯗꯤ ꯆꯥꯅꯤꯡꯗꯦꯕ ꯑꯩꯁꯨ ꯍꯣꯏ ꯃꯔꯨ ꯈꯔ ꯌꯥꯎꯔꯗꯤ ꯆꯥꯏ ꯎꯝ ꯃꯇꯨꯡ ꯉꯥꯛꯇ ꯑꯅꯤ ꯑꯍꯨꯝꯒ ꯂꯩꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯇꯩꯗꯤ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕꯁꯨ ꯂꯣꯏꯖꯔꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯀꯃꯦꯟꯇꯁꯨ ꯀꯣ ꯑꯗꯨꯒ ꯀꯃꯦꯟꯗꯁꯨ ꯃꯊꯪ ꯀꯩ ꯆꯥꯔꯛꯑꯣ ꯍꯥꯏꯗꯣ ꯀꯔꯤ ꯑꯗꯨꯁꯨ ꯆꯥꯔꯛꯑꯣ ꯑꯗꯨꯝ ꯈꯪꯗꯦ ꯍꯥꯏꯔꯝꯃꯣꯕ ꯄꯩꯁꯥꯗꯣ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯀꯩ ꯑꯗꯨꯗꯤ ꯆꯥꯔꯛꯑꯣ ꯀꯩ ꯁꯦꯝꯃꯛꯑꯣ ꯑꯗꯨꯝ ꯌꯥꯝ ꯍꯥꯏꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯁꯨꯡꯀꯥꯎ ꯀꯥꯎꯕꯤꯒꯅꯨꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯃꯇꯪ ꯇꯧꯕꯤꯌꯣ ꯇꯧꯕꯤꯔꯝꯃꯣꯕ ꯐ꯭ꯔꯤꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯃꯤꯠ ꯑꯃꯒ ꯅꯥ ꯀꯨꯞꯇꯅ ꯍꯥꯏꯖꯔꯤ ꯐꯖꯅ ꯀꯨꯝꯕꯤꯕꯅꯤ ꯑꯩ ꯁꯣꯔꯣꯛꯇꯧꯔ ꯀꯩꯅꯣꯝ ꯇꯧ ꯊꯣꯛ ꯂꯥꯎꯅ ꯊꯣꯛꯏ ꯃꯈꯣꯟ ꯑꯃ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦ ꯕꯥꯏ ꯕꯥꯏ